Mahairoising na ngasidagi khongjang changsilagani haina laukthokre. State asida thogliba wathok asibu yaningdaba oina MSF, DESAM, KSA, AIMS suk yauna punna mahiroi lup taruke thaumising na sinduna state asigi mapam pumbada laidiba mahiroi club ki volunteer amadi ima ibel sing na ngasidagi makhal makha kayagi khongjang changsilagani haina mahiroi lup taruke coordinator laisang them lamyan bana phongdokre kwa kaithel da leiba AIMS ki office ta pangthokiba paugi mifam amada mahakna makhata na haikibade Kuki narco terrorist na state asigi yellow missing bu landarakpagi mawong sa tharagli ba se punna thengnaba mathau tare lan asida yellow purup oidiba matowaina punsinduna iramdam kalhaudrabade tungi mirolda ningamda bahaibadu oirane khongjang asida I masel oiriba security forcing na ka henba thawong sa tharakpagi mawong tawriba si lepiyo chafu kaidaga kwakna haraubagi mawong aikhoina tawhaloi se mahairoi ani hatkibagi matangda lamdam asigi mahairoi singna tongan ba khongjang sing changsin lakle khongjang asigi saruk amawaina mahiroi lup taruk na makhal makha kayagi khongjang changsin khre makha tarak poina lup taruk na senduna lamdam asigi tongan ba mafam singda ngasidagi hawduna sit in protest human chain semba street corner mi phamna chingba sing paksana pangthoklaga nei khongjang asida lamdam asigi club maira paibe ima ibel sing na numidangi matamda maira katpagi khongjang sing punna changsin minarase tongan ba khwalaw kaya amato oina lawminasi haike Kuki gilanda maitai macha yangkhai nipan leikhidre kulhumdoi thiba khangdre lising ahum sokre kokome me ahum dagi haurakhiba chin kuki narco terrorist sing amade maitai singa songna khiba lana sida maitai yangkhai nipan leikhidre kulhumdoi na mafam khangdana leiri aduga miyoi lising ahum lom asok apan nang khre haina kokome gi medical health care committee gi coordinator YK Dhiren na ngahan paumi sing da phongdokre Mahang na hai lana sida Rims Hospital da soklaba miyoi chahum laika na khe asokpa sing layang bada lupa lak tara rom sang khe Jenims da asokpa lising amaga chanipan subna nipan layang khibada lak tara ga nithoi lising yangkhai ga mapan lom sang khe Raz Medicity da miyoi chahum ga kuntrahum doi layang bada crore ani rom sang khre Siza Hospital da asokpa miyoi humbudra layang bada lak yangkhai ma thoi lising marfu ga nipan sang khe Masida sunatana little clinic tasu asokpa marfuga taret layengkhe maduda lupa lak taragani thoi lising marfu dragani thoi samapan nifu changkhe Kripa Darsni Advanced Hospital Asian Hospital National Charitable Hospital Moirang Bishnupur District Hospital Jivan Hospital Thoubal District Hospital na chingba hospital singdang lan asida asokpa sing laika nakhe mahang na makhata na hai lan asida soklaba miyoi sing kokomi na mateng pang na pasem sare Thengnariba lan asidagi hauna lup asina adumak mateng pangduna lakhiba nei miyamgi mateng pangnabagi damak amasung soklaba miyoi sing hospital dagi discharge tawkhraba matungda imungdugi awaba phibamda kharadang oirabasu tengbangnaba GPay number 9862 411 800 hairiba number asida mateng pangbiyo Kokomina hana leiba helpline singa khusamna duna makhoida thaudang ayamba laholamba adu Kokomina oina achauba thaudang lauragani haikhe Nagagi lup kaya na condemn tawragle haukiba July 6 tagi thiba khangdana leirakiba maitai mahiroi hizam luwang bi amasung phizam hemajit po kuki militant sing na tamthina hatkibagi thawong adu Manipur gi nagagi tongan ba lup kaya na condemn tawragle governor na leikidraba mahiroi anigi imung manunggi miyoi sing unakhre mahiroi sing da sathagiba ka henba thawong governor na yaningda ba phongdokre internet thinglingai serakta MU gi exam sing online da pangthokna ba academic council la lepkhre United Nations ki office mamang da wakat mifam khre Switzerland gi Geneva da United Nations ki Human Rights Council mifam da saruk yariba Kokomi gi wangang loisu oidiba IPSA gi Vice President Khurai jam athobana lusingduna Europe ki mafam singda leidiba mitei sing saruk yaduna UN office ki mamang da Manipur da thogli bairang asiga mari leinana ngahan wakat mifam khre Mizoram gi social activist amana UN mifam da Manipur gi wafam puthokre Manipur da thogli ba irang British ki divide and rule policy na maru hulamba nei activist Elinere Narendra Modi Stadium da haugadoriba cricket World Cup adu World Terror Cup onthokani ki halakre Gujarat ki Ahmedabad da Narendra Modi Stadium da October 5 dagi haugadoriba cricket World Cup adu World Terror Cup onthokani haina Khalistani terrorist luchingba mana ki halakre